ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯗ ꯕꯦꯖ ꯇꯧꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯄꯣꯔꯇꯨꯒꯜꯗ ꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠꯄ ꯑꯃꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯗꯟꯗꯤ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯉꯛ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗ ꯊꯝꯈꯤꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯗꯤꯌꯥꯒꯣ ꯑꯦꯜꯕꯤꯁ ꯗ 70+ ꯄꯤꯄꯜ ꯀꯤꯜ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯗꯤꯌꯥꯒꯣ ꯑꯦꯜꯕꯤꯁ ꯁ꯭ꯄꯦꯟꯒꯤ ꯁꯥꯃꯣꯁ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ 1801ꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 18ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯄꯣꯔꯇꯨꯒꯜꯗ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯣꯔꯇꯨꯒꯜꯒꯤ ꯀꯣꯅꯨꯡ ꯂꯤꯁꯕꯣꯟꯗ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯤꯁꯕꯣꯟꯗ ꯄꯩꯁꯥ ꯇꯥꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯃꯈꯜ ꯀꯌꯥ ꯑꯃ ꯁꯨꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯌꯨ ꯑꯃꯗꯤ ꯖꯨꯋꯥꯔꯗ ꯑꯦꯗꯤꯛ ꯑꯣꯏꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯄꯣꯠꯆꯩ ꯂꯥꯛꯄ, ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯑꯗꯨꯒ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯒ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯄꯣꯠꯆꯩ ꯅꯝꯗꯨꯅ ꯃꯨꯟꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯀ꯭ꯔꯥꯏꯝ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯗꯤꯌꯥꯒꯣ ꯑꯦꯜꯕꯤꯁꯅ ꯀ꯭ꯔꯥꯏꯝ ꯃꯆꯥ ꯃꯆꯥ ꯑꯁꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯇꯧꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯀꯨꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯒꯅꯤ ꯈꯟꯗꯨꯅ ꯁꯨꯝ ꯊꯤꯔꯛꯈꯤ꯫ ꯂꯧꯃꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯂꯧꯗꯒꯤ ꯂꯣꯛꯄ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯇꯔ 50ꯃꯨꯛ ꯋꯥꯡꯕ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 1ꯃꯨꯛ ꯁꯥꯡꯕ ꯊꯣꯡ ꯑꯗꯨꯗ ꯄꯨꯔꯛꯄ ꯄꯩꯁꯥꯁꯤꯡꯗꯨ ꯃꯨꯜꯂꯒ ꯃꯈꯣꯏꯕꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯅ ꯄꯣꯠꯆꯩ ꯌꯣꯜꯂꯕ ꯃꯇꯨꯡꯗ ꯅꯥꯏꯇꯣꯝ ꯍꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯈꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯋꯥꯡꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯀ꯭ꯔꯥꯏꯝ ꯁꯤꯜ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯧꯃꯤꯁꯤꯡ ꯃꯥꯡꯕꯒꯤ ꯑꯃꯗꯤ ꯁꯤꯕꯒꯤ ꯄꯥꯎꯁꯤꯡ ꯇꯥꯅꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯑꯣꯏ ꯆꯥꯎꯔꯥꯛꯅ 20-30ꯃꯨꯛ ꯊꯤꯕ ꯈꯪꯂꯝꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯍꯧꯔꯛꯂꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯇꯝ ꯑꯗꯨꯗ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯗꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯈꯤ ꯃꯗꯨꯗꯤ ꯃꯇꯝꯗꯨꯗ ꯂꯤꯁꯕꯣꯟ ꯁꯍꯔꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯀꯥꯟꯅꯕ ꯏꯐꯪ ꯐꯪꯗꯕꯅ ꯂꯧꯃꯤꯁꯤꯡꯅ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅ ꯑꯆꯠ ꯑꯋꯣꯡ ꯀꯌꯥꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯂꯩꯕ ꯊꯦꯡꯅꯕꯗꯒꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯇꯨꯅ ꯌꯦꯡꯕꯗꯗꯤ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯗ ꯁꯣꯔꯤꯅ ꯊꯤꯟꯕ ꯑꯃꯗꯤ ꯊꯥꯡꯅ ꯂꯦꯟꯕꯒꯤ ꯇꯥꯛꯄꯝ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯄꯨꯂꯤꯁꯅ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯊꯤꯖꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯂꯤꯁꯕꯣꯟ ꯁꯍꯔꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯟꯅꯈꯤꯗꯨꯅ ꯗꯤꯌꯥꯒꯣ ꯑꯦꯜꯕꯤꯁꯁꯨ ꯄꯥꯎ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯝꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯦꯞꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯈꯤꯗꯕꯅ ꯊꯣꯡ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯗꯤꯌꯥꯒꯣꯅ ꯃꯈꯥ ꯇꯥꯅ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯂꯤꯁꯕꯣꯟ ꯁꯍꯔꯗ ꯂꯩꯕ ꯑꯣꯛꯇꯕ ꯃꯤ ꯈꯔ ꯊꯤꯔꯗꯨꯅ ꯒꯦꯡ ꯑꯃ ꯁꯦꯝꯃꯝꯈꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃꯗꯤ ꯂꯨꯠꯅꯆꯤꯡꯕ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯒꯦꯡ ꯑꯗꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯁꯤꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯕ ꯂꯨꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯗꯤꯌꯥꯒꯣ ꯑꯃꯗꯤ ꯃꯥꯒꯤ ꯒꯦꯡꯅ ꯗꯣꯛꯇꯔ ꯑꯦꯟꯗꯔꯒꯤ ꯌꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝ ꯑꯗꯨꯗ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ 2ꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯗꯤꯌꯥꯒꯣ ꯑꯃꯗꯤ ꯃꯥꯒꯤ ꯒꯦꯡꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯑꯃꯗꯤ ꯐꯨ ꯆꯩꯗꯨꯅ ꯊꯝꯂꯒ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯂꯣꯏꯅꯃꯛ ꯍꯨꯔꯥꯜꯂꯝꯈꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯗꯤꯌꯥꯒꯣꯅ ꯃꯈꯣꯏꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯈꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯝꯕ ꯃꯔꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯝꯈꯤ꯫ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯊꯣꯛꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯨꯝꯊꯪꯅꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯗꯣꯛꯇꯔꯒꯤ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯄꯨꯂꯤꯁꯇ ꯌꯥꯝꯅ ꯊꯨꯅ ꯄꯥꯎ ꯄꯤꯔꯝꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯕꯒ ꯂꯣꯏꯅꯅ ꯁꯍꯔꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯈꯤ ꯑꯃꯗꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯗꯤꯌꯥꯒꯣ ꯑꯃꯗꯤ ꯃꯥꯒꯤ ꯒꯦꯡ ꯈꯨꯠꯄꯨ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯒꯦꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯃꯃꯥꯡꯗ ꯀ꯭ꯔꯥꯏꯝ ꯃꯆꯥ ꯃꯆꯥ ꯁꯦꯟꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯃꯛ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯏꯇꯞ ꯇꯞꯅ ꯀ꯭ꯔꯥꯏꯝ ꯑꯃꯠꯇꯗ ꯔꯦꯀꯣꯔꯗ ꯂꯩꯇꯕ ꯗꯤꯌꯥꯒꯣꯕꯨꯅ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯤꯌꯥꯒꯣꯕꯨ ꯎꯔꯨꯕꯗ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯔꯦꯀꯣꯔꯗ ꯂꯩꯇꯕ ꯗꯤꯌꯥꯒꯣꯕꯨ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯗꯤꯌꯥꯒꯣꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯍꯧꯔꯛꯂꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯐꯥꯔꯃꯔꯁꯤꯡꯕꯨ ꯍꯥꯠꯄꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯛꯄꯗ ꯄꯥꯎ ꯑꯁꯤ ꯂꯤꯁꯕꯣꯟꯒꯤ ꯁꯍꯔꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯛꯇꯨꯅ ꯂꯤꯁꯕꯣꯟꯗ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨꯒꯤ ꯀꯣꯔꯠꯅ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯆꯍꯤ ꯑꯗꯨꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 19, 1841ꯗ ꯗꯤꯌꯥꯒꯣꯕꯨ ꯐꯥꯔꯁꯤ ꯇꯧꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯗꯤꯌꯥꯒꯣꯕꯨ ꯄꯨꯊꯣꯛꯇꯨꯅ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ ꯑꯃꯗꯤ
ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯗꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨ ꯀꯛꯇꯨꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫